Central Force na chathaba matung huktaba thouong shing yaningdaba phongdoktuna lamdam asigi paomee shing nongma thabak leptuna khongjang changshilluraba matung mahoushagum mathou touba hourabasu state Leingak Leinaba Pao shing boycott toubagi khongjang de handoktri state Leingak Pao makhatana boycott toubagi warep adu ngarang All Manipur Working Journalists Union amzum sung Editors Guild Manipur EGM anina silaga Manipur Press Club ta pangthokiba mifam amana lokibani ngarang ayuktagi pangthokpa hauki Mifamadu Governor Ajay Kumar Balaga Wari Sananaba Ngaihak Thoki Amju Musung EZM Gi Thomi Sing na Governor Unaraba Matung Mifamadu Maka Amuk Chataduna Tongan ba Warep Mari Loki Warep Sing Adugi Manungda Paomee Sing da Chathariba pen down strike ase nongma khaktada tension ba aduminamak state Leingak amade security force ka mari Leinaba Pao sing de makhatana boycott touba amade boycott toubagi khongjang ase inquiry committee ge report lagtriba fawba amade matik chaba action lokatriba fawba chathaba haiba warep sing yaudi ningsing bayabadi tha sige kunda DIPR na silaga paomee sing ge team ama ukrulda Pangtokliba Sirilili Festival Hodopagi Paulong Naba Manipur State Transport ki bus amata chatke Paomee ki team aduna Gwalthabi Mapa Yoshilakpada Mapamatuta Leramba Maha Regiment ki bus na singna Paomee ki team adu detain tawraga makhoina tunglakpa bus aduda thariba Manipur haiba wahai adu khungjilaga natraga muthatlaga chatnaba khanglaki Karimaramgi Manipur haiba wahai ase khunjingadawribano haina Paomee singna hangbada security personnel sing aduna Matik chaba paukum amata pirakide. Security force na chathaba maram chadaba thouong aduna governor yauna pangtokadaba thoram adu matam chana yoshinba ngamnoidabagi fibam ama lakpadagi paomee sing adu gwalthabidagi yangang pokpi fawba khongna laklaga yangang pokpidagi imphal fawba passenger service toubag gari ani neklaga halaki security force ki ka henba amadi maram chadaba thouong adugi mayukta Maike kayadagi yaningdaba phongdokpaga loinana tongan ba wakat kaya lakibani thouong adugi mayokta kokominiso ngarang amasung ngasigi lonaba ahing nongyaidagi Manipur pumba pung 9 ki general strike chatharibani